RIMS Firing Victims Memorial Observation Committee na sinduna kuntramathairak suba RIMS Firing Victims Memorial Day pangthokre Lamphel-Patta laiba RIMS Victims Memorial Square pangthokiba thauram asida Club Mairapaibi Civil Societies kyana sharuk yaduna haikat laikat shoot tamki thauram asi haukiba 1995 January 8 matam amada RMC ngasina RIMS manungda CRPF Jawan singna miyoibagi minungshi maset amate yaudana mara laijadraba misham miyoy mapan tamthina Nongmaina kaptuna hatkiba akitu junglaba thaudo adubu ningsingduna laikhidraba thawai miral singi mafamda ikai khumnaba utpani amasung miyoi bagi hak khongauna ba thaudo amadi thausil yaningdabagi mayokta pangthokpani minungsi yaudana amadi nongmaina kaptuna hatok tigiba adumba miyoi bagi human right pu ikai khumnadaba amadi miyoi bagi minungsi mata yaudaba thong asi yaningdaba phongdokuna ikoina ngasi baba pangthokuna lai hariba thoktoka se ida koi mioi mapan lai gide duga mioi amana ngasi bau soinai duna lehuri asigum laba thoktoka se matunga koina phone danaba duga koi haubi hauji lairiba manipur gi situation ase ida koi kanglu khudingang na koi amat toina nusi sanana amadi apunba manipur ama oihanaba